Miying tabiribasing amadi tabiribasing khwai khudimukpu ahan muktada adongi marup kamashur mangangna taram noksari amadi ikoknono khurumjari. Channel asina lepanaidana chayol khudingi nongajing numit khudingi thamjariba Chayolgi Rashifal ngasisu pudun laksari. Ngasigi Chayolgi Rashifal da ngasi July gi tang 10 dagina lakadoriba July gi tang 13 fawgi oiba Chayolgi Rashifal kudul thamchanabagi damak pudun laksari. Ngasigi tangkakta mahusagumna mes Rashifal dagi adum hawjari haraga aroibada min Rashifal fawba mathang manaw naina satjaraga min Rashifal da losinjaraga ngasigi Chayolgi Rashifal si tension jagadabani adubo mahusagumna dumak tangkak ani thokna thamjabagi mawongdu ngasichu thamjage ngasigi tangkakta tang 10 ni thoi ngakpigani tang 10 dagina tang 10 ni thoi fawbagi oiba Rashifal aduga lemhoriba tang 16 dagina tang 13 fawbagi oiba Chayolgi Rashifal khudol tamjaraga Chayol sigi oina tongan rasi khudimaki oiba hakchangi oiba fall mahai masingi fall amadi maru oina pakang lesabi singi fall kari leiri habadu khudol tamjanabagi dama puduna laksari fare adudi miyamda khudol tamjaragi ngasigi thamjariba July gi tang 10 dagina lakadoriba July gi tang 13 fawbagi oiba Chayol sigi Rashifal khudol tamjage miyeng taminasi. Aduti ahan basidi mes Rashifal lokusjarage mes Rashifal gi oina ahan matangkakta leiriba matang asi habidi tang 10 dagina tang 10 ni thoi fawgi manung ase kuki fangaroi khanba sel lan fangani subu nombu kanagani karbar tobusu kanagani aduga tang 19 dagina tang 13 fawgi manungda lamda chatpa kaide anubu maru fangani wanoma mai fakani hakchangi oinadi mit nungairoi mahigi oinadi kaide aduga pakang lesabi singi oinadi muknagani ani subada lokusjage bres Rashifal gi oina tang 10 dagina tang 10 ni thoi fawbagi manungda lamda chatli wakalga thabakka manaroi khanmana ama tawrakpana ama fangbana ama leigani imung manung lon fawnaba suwatkani anubu marup fangani aduga tang 13 akpigani tang 16 dagina tang 13 fawbagi manungda karbar tobu khanagani mari mata sawgani wanomba sakri thangani hakchangi oinadi sagan chikpa khara tawgani mahaigi oinadi fajana tawgani aduga pakhangde sabesingi oinadi tungnagani ohum subasidi mithun rashi mukpakhastage mithun Rashifal gi oina ahan matangkakta tang 10 dagina 10 ni thoi fawbagi manungse anubu maru fangani aduga panduna leikiba sel lan fangani thika toba kanagani karbar chawkhatli aduga tang 18 dagina 13 fawbagi manungda imung manung semjin sajingani sana khonabagi thabakta mingchat fangani hakchangi oinadi kaide mahaigi oinadi fajana chatli aduga pakhang lechabe singi oinadi tunglagani mathangda karkat paikhasage karkat Rashifal gi oina tang 10 dagina 13 thoi fawbagi manungse mathau yamna chingani aduga gari gi thabakta sel tongani lamda chatpa kaide wanomba mai fakani aduga tang 18 dagina 13 fawbagi manungda imung manung semjin sajingani mari mata yumda tunglagani sana khonabagi thabakta sorgi thabak thoramda pukning sangani hakchangi oinadi puknungairoi mahaigi oinadi thoina kaite aduga pakhangni sabesingi oinadi haina singnagani mathangda Singha Rashifal amolokjage Singha Rashifal gi oina tang 10 dagina 10 ni thoi fawbagi manungda lamda chatli anubu marup unai sel makhong pali karbar tawba ningbu thungde aduga wanomusu sakri thangani aduga tang 19 dagina 13 fawbagi manungda mari mata chawthokani aduga laitin gi thabak thoramda laikai gi thabak thoramda thawai yamna yawdun leigani sana khonabagi thabakta mingchat fangani hakchangi oinadi khong khara nungairoi aduga mahaigi oinadi ningba thungde pakhang lesabe singi oinadi thungnagani
ꯃꯊꯪꯗ ꯂꯧꯈꯠꯆꯒꯦ ꯀꯟꯌꯥ ꯀꯟꯌꯥ ꯔꯥꯁꯤꯐꯜꯒꯤ ꯑꯣꯏꯅ ꯇꯥꯡ 10ꯗꯒꯤꯅ 33 ꯐꯥꯎꯕꯒꯤ ꯃꯅꯨꯡꯁꯦ ꯑꯩꯈꯣꯏꯒꯤ ꯊꯥꯖꯗꯕ ꯃꯔꯤ ꯃꯇꯥꯅ ꯁꯦꯜ ꯄꯨꯈꯤꯒꯅꯤ ꯄꯣꯠꯆꯩ ꯇꯥꯍꯧꯒꯅꯤ ꯆꯦꯛꯁꯤꯟꯅ ꯆꯠꯂꯨ ꯑꯗꯨꯒ ꯂꯝꯗ ꯆꯠꯄ ꯊꯣꯏꯅ ꯀꯥꯏꯗꯦ ꯇꯥꯡ 18ꯗꯒꯤꯅ 13 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯊꯕꯛꯀꯤ ꯑꯅꯧꯕ ꯄꯥꯎ ꯇꯥꯒꯅꯤ ꯃꯊꯧ ꯆꯤꯟꯒꯅꯤ ꯁꯦꯜꯗꯤ ꯃꯈꯣꯡ ꯄꯥꯜꯂꯤ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯊꯕꯛ ꯅꯨꯡꯉꯥꯏꯔꯣꯏ ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯅꯤꯡꯕ ꯊꯨꯡꯗꯦ ꯑꯗꯨꯒ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯈꯠꯅꯩ ꯀꯟꯌꯥ ꯔꯥꯁꯤꯐꯣꯜꯗ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅ ꯈꯠꯅꯔꯕ ꯃꯇꯨꯡꯗ ꯇꯨꯂꯥ ꯔꯥꯁꯤꯐꯣꯜꯒꯤ ꯑꯃꯨꯛ ꯊꯝꯖꯒꯦ ꯇꯨꯂꯥ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯇꯥꯡ 10ꯗꯒꯤꯅ 12 ꯐꯥꯎꯕꯒꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛꯀꯤ ꯃꯅꯨꯡꯗ ꯈꯪꯍꯧꯗꯅ ꯁꯦꯜ ꯇꯤꯡꯒꯅꯤ ꯈꯔ ꯆꯦꯛꯁꯤꯜꯂꯨ ꯐꯝ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯈꯔ ꯂꯩꯒꯅꯤ ꯑꯗꯨꯒ ꯋꯥꯅꯣꯝꯕꯁꯨ ꯆꯀ꯭ꯔꯤ ꯊꯥꯡꯅ ꯃꯥꯏꯗꯤ ꯄꯥꯛꯀꯅꯤ ꯅꯤꯡꯕ ꯊꯨꯡꯕ ꯋꯥꯠꯄ ꯃꯇꯝ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯇꯥꯡ 18ꯗꯒꯤꯅ 13 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯀꯔꯕꯥꯔꯗ ꯁꯦꯜ ꯇꯣꯡꯒꯅꯤ ꯊꯕꯛꯀꯤ ꯑꯅꯧꯕ ꯄꯥꯎ ꯇꯥꯒꯅꯤ ꯃꯔꯤ ꯃꯇꯥ ꯆꯥꯎꯏ ꯍꯛꯆꯥꯡꯒꯤꯗꯤ ꯈꯣꯡ ꯅꯨꯡꯉꯥꯏꯔꯣꯏ ꯑꯗꯨꯒ ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯊꯣꯏꯅ ꯀꯥꯏꯗꯦ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯍꯥꯏꯅ ꯁꯤꯡꯅꯒꯅꯤ ꯃꯊꯪꯗ ꯂꯧꯈꯠꯆꯒꯦ ꯕ꯭ꯔꯤꯁꯤꯛ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯇꯥꯡ 10ꯗꯒꯤꯅ 12 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯊꯕꯛ ꯊꯧꯔꯝꯗ ꯆꯔꯛ ꯆꯍꯤꯡ ꯇꯧꯒꯅꯤ ꯀꯔꯕꯥꯔꯗ ꯁꯦꯜ ꯃꯥꯡꯒꯅꯤ ꯋꯥꯅꯣꯝꯕ ꯆꯀ꯭ꯔꯤ ꯊꯥꯡꯒꯅꯤ ꯂꯩꯀꯥꯏꯒꯤ ꯊꯕꯛꯇ ꯃꯇꯝ ꯃꯥꯡꯒꯅꯤ ꯑꯗꯨꯒ ꯇꯥꯡ 18ꯗꯒꯤꯅ 13 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯥꯏꯇꯤꯟꯒꯤ ꯊꯕꯛ ꯊꯧꯔꯝꯗ ꯄꯨꯛꯅꯤꯡ ꯆꯪꯒꯅꯤ ꯃꯊꯧ ꯆꯤꯟꯒꯅꯤ ꯂꯝꯗ ꯆꯠꯄ ꯀꯥꯏꯗꯦ ꯏꯃꯨꯡ ꯃꯅꯨꯡ ꯋꯥꯈꯜ ꯇꯤꯟꯅꯕ ꯋꯥꯠꯂꯤ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯀꯣꯛ ꯈꯔ ꯅꯨꯡꯉꯥꯏꯔꯣꯏ ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯇꯞꯅ ꯆꯠꯀꯅꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯍꯩꯅ ꯁꯤꯡꯅꯕ ꯃꯇꯝ ꯑꯣꯏꯒꯅꯤ ꯃꯊꯪꯗ ꯂꯧꯈꯠꯆꯒꯦ ꯙꯅꯨ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯇꯥꯡ 10ꯗꯒꯤꯅ 12 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯤꯉꯣꯟꯗ ꯂꯩꯈꯤꯕ ꯁꯦꯜ ꯁꯨꯕ ꯅꯣꯝꯕꯒꯤ ꯄꯟꯗꯨꯅ ꯂꯩꯔꯛꯈꯤꯕ ꯁꯦꯜ ꯂꯟ ꯊꯨꯝ ꯐꯪꯕ ꯄꯤꯔꯤ ꯋꯥꯅꯣꯝꯕ ꯃꯥꯏ ꯄꯥꯛꯀꯅꯤ ꯑꯅꯧꯕ ꯃꯔꯨꯞ ꯐꯪꯒꯅꯤ ꯂꯝꯗ ꯆꯠꯂꯤ ꯑꯗꯨꯒ ꯇꯥꯡ 18ꯗꯒꯤꯅ 13 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯂꯩꯀꯥꯏꯒꯤ ꯊꯕꯛ ꯊꯧꯔꯝꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯒꯅꯤ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯈꯨꯔꯨ ꯅꯨꯡꯉꯥꯏꯔꯣꯏ ꯑꯗꯨꯒ ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯗꯦ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯊꯨꯡꯅꯒꯅꯤ ꯁꯨꯝꯅ ꯃꯊꯪꯁꯤꯗꯤ ꯃꯀꯔ ꯔꯥꯁꯤꯐꯣꯜ ꯑꯃꯨꯛ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯃꯀꯔ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯇꯥꯡ 10ꯗꯒꯤꯅ 12 ꯐꯥꯎꯕꯒꯤ ꯃꯅꯨꯡꯁꯦ ꯀꯔꯕꯥꯔ ꯇꯧꯕ ꯌꯥꯝꯅ ꯀꯥꯟꯅꯒꯅꯤ ꯐꯝ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯂꯩꯒꯅꯤ ꯑꯗꯨꯒ ꯑꯐꯕ ꯃꯔꯨꯞ ꯈꯔ ꯇꯥꯡꯒꯅꯤ ꯀꯥꯟꯅꯗꯕ ꯃꯐꯝꯗ ꯁꯦꯜ ꯊꯥꯗꯒꯅꯤ ꯃꯊꯧ ꯈꯔ ꯆꯤꯟꯒꯅꯤ ꯇꯥꯡ 18ꯗꯒꯤꯅ 13 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯝꯗ ꯆꯠꯄ ꯀꯥꯏꯗꯦ ꯁꯨꯕ ꯅꯣꯝꯕ ꯈꯔ ꯀꯥꯟꯅꯒꯅꯤ ꯑꯗꯨꯒ ꯐꯤ ꯇꯨꯕ ꯂꯥꯏ ꯌꯦꯛꯄ ꯃꯨꯔꯇꯤ ꯁꯥꯕꯒꯤ ꯊꯕꯛꯇ ꯃꯤꯡꯆꯠ ꯐꯪꯉꯣ ꯍꯥꯏꯕ ꯂꯩ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯄꯥꯝꯕꯣꯝ ꯅꯨꯡꯉꯥꯏꯔꯣꯏ ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯗꯦ ꯑꯗꯨꯒ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯊꯨꯡꯅꯒꯅꯤ ꯁꯨꯝꯅ ꯃꯊꯪꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯀꯨꯝꯚ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯇꯥꯡ 10ꯗꯒꯤꯅ 12 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯊꯧ ꯌꯥꯝꯅ ꯆꯤꯟꯒꯅꯤ ꯁꯥꯟꯅ ꯈꯣꯠꯅꯕꯒꯤ ꯊꯕꯛꯇ ꯁꯦꯜ ꯐꯪꯒꯅꯤ ꯂꯝꯗ ꯆꯠꯄ ꯀꯥꯏꯗꯦ ꯑꯗꯨꯒ ꯇꯥꯡ 18ꯗꯒꯤꯅ 13 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯀꯔꯕꯥꯔ ꯇꯧꯕ ꯁꯦꯜ ꯃꯥꯡꯒꯅꯤ ꯋꯥꯅꯣꯝꯕ ꯆꯀ꯭ꯔꯤ ꯊꯥꯡꯒꯅꯤ ꯃꯤꯒ ꯃꯨꯛꯅꯒꯅꯤ ꯑꯗꯨꯒ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯑꯀꯥꯏꯕ ꯂꯩꯇꯦ ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯗꯦ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯍꯥꯏꯅ ꯁꯤꯡꯅꯒꯅꯤ ꯑꯁꯨꯝꯅ ꯉꯁꯤꯒꯤ ꯊꯝꯖꯔꯤꯕ ꯆꯌꯣꯜꯒꯤ ꯔꯥꯁꯤꯐꯣꯜ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯔꯣꯏꯕꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯃꯤꯅ ꯔꯥꯁꯤꯐꯣꯜꯒꯤꯁꯨ ꯑꯍꯥꯟꯕ ꯇꯥꯡꯀꯛꯇ ꯂꯩꯔꯤꯕꯁꯤ ꯇꯥꯡ 10ꯗꯒꯤꯅ 12 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯊꯕꯛꯇ ꯄꯨꯛꯅꯤꯡ ꯆꯪꯒꯅꯤ ꯑꯅꯧꯕ ꯄꯥꯎ ꯈꯣꯝꯖꯤꯟꯕ ꯉꯝꯒꯅꯤ ꯃꯔꯨꯞ ꯐꯪꯒꯅꯤ ꯃꯔꯤ ꯃꯇꯥ ꯂꯥꯛꯀꯅꯤ ꯍꯔꯥꯎ ꯀꯨꯝꯍꯩꯗ ꯃꯇꯝ ꯈꯔ ꯃꯥꯡꯍꯟꯒꯅꯤ ꯂꯣꯏꯅꯅ ꯇꯥꯡ 18ꯗꯒꯤꯅ 13 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯝꯗ ꯆꯠꯄ ꯊꯣꯏꯅ ꯀꯥꯏꯗꯦ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯃꯤꯠ ꯅꯨꯡꯉꯥꯏꯔꯣꯏ ꯑꯗꯨꯒ ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯗꯦ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯊꯨꯡꯅꯒꯅꯤ ꯑꯁꯨꯝꯅ ꯊꯝꯖꯔꯤꯕ ꯆꯌꯣꯜꯒꯤ ꯔꯥꯁꯤꯐꯣꯜ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯇꯦꯟꯇꯛꯅ ꯊꯝꯖꯔꯕ ꯃꯇꯨꯡꯗ ꯂꯣꯏꯁꯤꯟꯖꯅꯕꯒꯤ ꯇꯥꯟꯖꯥꯗꯨ ꯃꯤꯌꯥꯝꯗꯒꯤ ꯂꯧꯖꯒꯦ ꯃꯤꯌꯥꯝꯅ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯕ ꯑꯃꯗꯤ ꯃꯤꯠꯌꯦꯡ ꯇꯥꯕꯤꯕꯒꯤꯗꯃꯛ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯔꯒ
ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯕ ꯑꯃꯗꯤ ꯃꯤꯠꯌꯦꯡ ꯇꯥꯕꯤꯕꯒꯤꯗꯃꯛ ꯅꯝꯈꯩ ꯂꯩꯇꯅ ꯍꯟꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ꯫